COVID-19 na India da nupadagi nupin hena masing yamna sihanba yai report. Malem gi thak ta chathagi study kharada COVID-19 na maram oiraga nupidagi nupana sihanba yabagi risks wangi haina report tawrkiba tarabasu. India gi oinadi nupin hena sihanba yabagi risks wangi haire. Amaromda Madras Medical College ki PG Dr. Humbudra positive oire lab technician sire. Manipur da coronavirus positive oibagi apunba case masing chamri ga nimfumapan sukre mioi chahumga yankai nipana active oire. Mioi Mogdra Mathoina layeng wada faduna hospital dagi discharge tawkre. Atopa paw amada health department na soibadagi COVID-19 positive oiraba mioi ama discharge tawrure. Assam gi health department na COVID-19 ga mari leinaba thabak thoram sing paikhatpada asoiba kaya marum yaubagi khudam phangle. Darang district ta leiba lenga ki hospital amana layeng badagi phagalaglaba mioi ama discharge tawbagi mahuta COVID-19 positive oibada ngari ba mioi ama oina discharge tawkre. Thogdok asi Darang district ki Mangalday civil hospital da thokhibani. Report amana hai Mangalday civil hospital da layeng lakiba mioi taraga mari discharge tawnaba state lengang na yaba piki. Adubo hospital gi authority singna list ta yauba mingmanaba atopa mioi ama oina discharge tawki. Discharge tawkraba mioi adu numidangi pung 8 tabada ambulance na mayum phawba thinki. Adubu health department gi official singna asoiba du khutakta khanglakpadagi amuk hanna mioi adu mayumdagi lakhutlaga hospital da thamki. Thogdok asigi matangda Darang district ki deputy commissioner na magistral inquiry sathanaba khangan kre. Chairak sida COVID-19 positive oiraba mioi ani sikhibaga loinana state asida sikhiba mioi punna nipan sure. Hojik fawda COVID-19 gi apunba case masing lising ahumga chatruk maudra humdo yaure. Haukiva hingda COVID-19 gi anoba case chamaga maudra manga report tawrakhe. Active case lising aniga maudra nipan ni amasung mioi lising amaga chawnga marifu mari na layeng badagi fagalaktuna hospital dagi discharge tawkre. COVID-19 की केस मसिंग हेंगलकपगी मतंगदा चीफ मिनिस्टर सर्वानंद सोनोवालना अवांगबा थाकी मिफम अमा कौदुना लौखटपा याबा थौरांग सिंगी मतंगदा खना नैनखरे. स्टेट असिगी ओइना COVID-19 की केस मसिंग ख्वाइदगी याम्बा डिस्ट्रिक्ट कामरूप मेट्रो न ओइरे. डिस्ट्रिक्ट असिदा पॉजिटिव ओइरबा मियोय चौंगा का यांखै निथोय लैरे. धुबरी डिस्ट्रिक्ट केस चहुम ग तरुक होजाइदा चनी का कुंथ्रा तरेट गोलाघाट चनी ग तरा तरुक अमसुंग नागाउं डिस्ट्रिक्ट केस चाम ग तरा निपान लैरे. कामरूप डिस्ट्रिक्ट की ओइना मफम कुंथ्रा ग तरुक कंटेनमेंट जोन ओइना लाउथोखरे.